ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯂꯤꯞꯇꯔꯁ ꯃꯨꯕꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯌꯦꯟꯅꯦ ꯏꯔꯣꯝꯕꯅꯦ ꯄꯨꯖꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝꯅ ꯏꯌꯥꯝꯕ ꯃꯤꯈꯨꯡꯕ ꯃꯨꯕꯥꯡꯒ ꯑꯗꯨꯝ ꯆꯦꯂꯦꯟꯖ ꯇꯧꯕꯤꯔꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩꯅ ꯏꯌꯥꯝꯕꯗꯗꯤ ꯍꯥꯏꯖꯕꯅꯦꯕꯀꯣ ꯑꯗꯣ ꯏꯌꯥꯝꯕꯗꯣ ꯍꯧꯖꯤꯛ ꯌꯨꯝ ꯂꯣꯏꯁꯟꯕꯒꯤ ꯊꯕꯛ ꯈꯤꯇꯪ ꯆꯤꯜꯂꯦ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯁꯨ ꯃꯊꯪ ꯊꯥꯗꯒꯤ ꯇꯣꯔꯅꯥꯃꯦꯟꯁꯦ ꯍꯧꯔꯛꯇꯣꯔꯦꯕ ꯑꯗꯨꯅ ꯈꯤꯇꯪ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗ ꯁꯣꯛꯄ ꯄꯟꯕ ꯌꯥꯎꯔꯒꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯆꯠꯊꯣꯛꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯥꯎꯕꯤꯕꯗꯣ ꯁꯥꯎꯕꯤꯒꯅꯨ ꯑꯩꯅ ꯇꯣꯔꯅꯥꯃꯦꯟ ꯍꯜꯂꯛꯑꯒ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯌꯥꯝꯅꯁꯨ ꯌꯥꯕꯤꯔꯛꯀꯅꯤ ꯈꯜꯂꯤ ꯀꯩꯅꯣꯗꯤ ꯃꯃꯥꯡꯗꯁꯨ ꯌꯥꯔꯛꯑꯦꯕ ꯌꯥꯔꯛꯄꯗꯣ ꯌꯥꯝꯅ ꯊꯕꯛ ꯈꯤꯇꯪ ꯆꯤꯜꯂꯤ ꯃꯊꯪ ꯊꯥꯗ ꯇꯧꯁꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯕꯗꯣ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟꯁꯦ ꯍꯣꯏ ꯑꯅꯧꯕ ꯍꯪꯉꯛꯄꯅꯦ ꯀꯃꯦꯟꯁꯦ 30ꯃꯨꯛꯇ ꯍꯦꯟꯕꯁꯨ ꯌꯥꯎꯋꯦ 30ꯃꯨꯛ ꯂꯥꯛꯄꯁꯦ ꯑꯌꯥꯝꯕꯅ 10ꯃꯨꯛꯇꯤ ꯑꯗꯨꯝ ꯏꯌꯥꯝꯕ ꯃꯤꯈꯨꯕ ꯃꯨꯕꯥꯡꯒ ꯆꯦꯂꯦꯟꯖ ꯇꯧꯕꯤꯔꯛꯑꯣ ꯈꯣꯠꯂꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯦꯕꯀꯣ ꯑꯗꯣ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯕꯤꯌꯣ ꯑꯩ ꯍꯧꯖꯤꯛ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔꯁꯤꯗ ꯑꯩ ꯇꯣꯔꯅꯥꯃꯦꯟ ꯂꯣꯏ ꯂꯩꯖꯩ ꯑꯣꯛꯇꯣꯕꯔꯗꯒꯤ ꯍꯧꯔꯒ ꯑꯗꯣ ꯃꯌꯥꯝꯅ ꯁꯥꯎꯗꯅꯕ ꯑꯩꯅ ꯍꯥꯏꯖꯔꯤ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯅꯤ ꯑꯗꯣ ꯉꯁꯤ ꯆꯥꯕ ꯍꯧꯔꯁꯦ 이신경이 닿게 이러면 안 빠야지 치즈 안 빠져好吃啊이거 먹고 mày dặm họ đấy
진짜 이런 거딱 필요해. 야, 뭐. 그만 맞춰 강남네는. 맞춰 강남네는 난 맞춰 강들 좋아. 아니 너 산토이 거 비디오 산토이 거 그러면 그만 난 비디오 넘으라고 산토이도 빨리 보고 지금 올래리. 야. 너무 샘질하게 먹어. 왜 그만에 로스터니 꺼내도. 야, 뭐 그냥 때는 그건 강제보다 좀 시야동인 거. 매암다. 왜 애년들이 해주 매암 좋아하니? 아이디가 좋아 이건 때는 그건 강제보다 매암다 좀 시야가 적적이 강제보. comment gì đâu mà hai từ nâng kèm hay cái có là 언제나 왕강 뭐지 hay từ bố đi kia vậy em thầu thùng dây vậy một vàng nuôi tăng em thầu thùng dây vậy cái gì body weight chana rồi nhá ai weight 73 ได้เลยเนี่ย71 chana đây
뭐 맵다가 꽃을 짠 하오. CD 레몬 ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯏꯁꯩ ꯆꯥꯕꯗ ꯉꯥꯎꯗꯦꯗ ꯆꯦꯂꯦꯟꯖ ꯇꯧꯖꯔꯛꯀꯅꯤ ꯚꯤꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯕꯕꯥꯏꯁꯦ ꯁꯣꯝ ꯇꯧꯔꯣ ꯕꯕꯥꯏ